ꯑꯩꯈꯣꯏ ꯅꯍꯥꯟ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯄ ꯍꯧꯒꯦ ꯇꯧꯔꯛꯄꯗꯣ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯗꯨꯝ ꯄꯦꯁꯦꯟ ꯑꯗꯨꯝ ꯀꯦꯌꯔ ꯇꯧꯕꯁꯦ ꯑꯗꯨꯝ ꯁ꯭ꯇꯥꯐꯇꯒꯤ ꯀꯩꯗꯤ ꯑꯗꯨꯝ ꯔꯦꯗꯤꯗ ꯂꯩꯖꯩꯕ ꯇꯧꯗꯕꯨ ꯄꯦꯁꯦꯟ ꯄꯥꯔꯇꯤꯁꯤꯗ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯑꯁꯤ ꯃꯣꯏꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯦꯁꯦꯟ ꯄꯥꯔꯇꯤꯉꯩꯅ ꯃꯣꯏ ꯍꯥꯏꯗꯤ ꯄꯦꯁꯦꯟꯉꯩꯗꯨ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯁꯤरिꯌꯁ ꯑꯣꯏꯕ ꯈꯣꯠꯄ ICUꯗ ꯂꯩꯕ ꯈꯣꯠꯄ ꯌꯥꯎꯗꯕꯅꯤꯅ ꯃꯣꯏ ꯃꯁꯥꯅ ꯑꯗꯨꯝ ꯃꯣꯏ ꯍꯟꯖꯔꯒꯦ ꯈꯣꯠꯂꯒꯦ ꯌꯨꯝꯗ ꯑꯣꯏꯅ ꯀꯦꯌꯔꯗꯣ ꯂꯧꯖꯔꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯀꯟꯁꯜꯇꯦꯟꯉꯩꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯨꯝꯗ ꯆꯥꯅꯕ ꯈꯣꯠꯅꯕꯁꯤꯡꯗꯣ ꯄꯤꯔꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯍꯣꯏ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯦ ꯍꯧꯖꯤꯛ ꯍꯟꯗꯔꯦ ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁ꯭ꯇꯥꯐꯇꯒꯤ ꯀꯩꯗꯒꯤ ꯑꯗꯨꯝ ꯐꯨꯜ ꯔꯦꯗꯤꯅꯦ ꯂꯩꯔꯤꯁꯦ ꯄꯦꯁꯦꯟ ꯂꯥꯛꯄ ꯑꯗꯨꯝ ꯂꯧꯒꯦ ꯈꯣꯠꯀꯦꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯔꯦꯗꯤ ꯑꯗꯨꯝ ꯂꯩꯖꯕꯅꯦꯕ ꯍꯥꯏꯗꯤ ꯁꯦꯕꯥ ꯇꯧꯖꯒꯦꯅ ꯇꯧꯕꯇꯕꯨ ꯁꯤꯒꯤ ꯆꯪꯉꯛꯄ ꯂꯝꯕꯤꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯔꯤꯛꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯝꯕꯤꯁꯤꯅꯗꯤ ꯈꯔ ꯍꯦꯟꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯦꯟꯅ ꯂꯨꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯑꯗꯨ ꯂꯨꯈꯤꯕꯅꯤꯅ ꯆꯪꯉꯛꯄꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯤꯗꯔ ꯀ꯭ꯂꯤꯅꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯐꯨꯜ ꯔꯦꯗꯤꯅꯦ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯑꯩꯈꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯦꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯑꯗꯣ ꯍꯣꯏ ꯄꯦꯁꯦꯟ ꯑꯅꯤꯈꯛ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯃꯣꯏ ꯃꯁꯥꯅ ꯃꯌꯨꯝꯗ ꯍꯟꯕꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯒꯤ CMC ꯀꯣꯏꯔꯦꯡꯒꯩꯒꯤꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯜꯇꯦꯟꯁꯤꯁꯨ CMCꯗꯁꯨ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ CMCꯗ ꯑꯗꯨꯝ ꯄꯨꯕꯤꯔꯛꯑꯣ ꯄꯦꯁꯦꯟꯗꯣ ꯃꯣꯏ ꯃꯁꯥꯅꯁꯨ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯍꯥꯏꯔꯒ CMCꯗ ꯁꯤꯐ ꯇꯧꯈꯤꯕ ꯍꯧꯖꯤꯛ ꯑꯗꯨꯝ CMCꯗ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯁꯦꯟꯗꯨꯗꯤ ꯍꯣꯏ